tong laubagi da khulai pai da ba mayam sing salu ba da moina direct option la idu ka mana natte ka mai haidori bano bank phai ma thot ka poidro central army la e ko central army la ka thaja laksano company thaja laksano makoina la ka doi se kuki gi protection ne akoi lairiba singburoi tangburoi yelhomi gi protection natte yelhomi da onsal la ka kap torim ni kangla tumbi lamdong sida akoi sumaina akoi gi gari nungida kai pot yauba khopa kai doba tawbasigi da makta koi support tawba lakjabani akoi wahingmam laikai yumjau lairembi maira nupi maira paibi luptagi akoi lakjabani akoi club ka punna akoi kangla tombi sida akoi share tawba akoi tengbang jaba lakjabani akoi tawpham thokpani aiduna aduga ngasagi khonsa khungi akoi gi mangriba hatok piraiba akoi gi mi tarukse haliba mingojing adagi makoina pusangiba nupi singna phagiba uhoba singna eyewitness koiba singna loina haidana ko pinpoint tawrabani haiba pinpoint tawraba ise loire natro adundi adu phabire ga makoida makoige phangpham thokpa sairak to adu pibida dana sum udraiga padreiga tawlaiba sinadi asindi yaga dawa pot natte adu akoige manipur gi siam khemjan yam noksaningi maramdi kainaida haugiba matam giduda ma yam chauna ngangbigibani magi matamdadi loire hojik tawribase magi matam sidadi hekta matkau ole aduga Nemcha Kipgen ai haijaningi ma lamdam sigi ma nupi amani ma mama amani manu Oiriba deputy semse men magi deputy sem natte yes ko Meghalaya gi deputy sem natte Mizoram gi deputy sem natte or Manipur gi sem neba manupi ni ma mama neba akoi mama oi bisidi ai gi proof haiba laite ma laipaki phamthol ka dana mama ma oi bigi phamthonga deputy sem mai je mana pairi bani na mana ngasagi khohathi na hathok piriba khuncha khungi akoi gi mioi taruk se sigi justice mana pina na ba sinda ba se ma kari marang gi no madu mama oi da matik sadre mana pairi ba phamje thadok piro akoi pamdre ma mama oi biraganu ma lamdam sigi ma mitai leipak Manipur singbi tamina leiriba jaga sigi mama oi da ma mati am sadre ma leibiranu ai base akoi miyangi apunba gi kholauni koi gi makoina tawrise makoina central army la e ko central army la ka thaja laksano company thaja laksano makoina la ka doi se kuki gi protection ne akoi lairiba singburoi tangburoi yelhomi gi protection natte yelhomi da onsal la ka kap torim ni ha tori bani makoina hatpada makoina yengdoi mi kuki na hatpa matamda makoina yengda leidori bani kuki sida thawaina tawhalgen tawhalla bane ba jaga mena thawaina thado ga tawhalli bane ba halhalli bane ba khoise akoi chu makoina tawhali akoi da onli ban leiriba mayam se ka sunate pikhraba khujin mamai magi kaino phangdraba khoi stage sida asuk yamna tathiraba asuk yamna mong marin tadraba leipak thugari ba kangu ju phajan ge dudi second da phaba yaba potne ba sarkar si kaino akoi sarkar leite huji leite sidi hanglai ni makoina adagi remote namaga nang phammu nang lepu nang adu hayona kuki ga India government ga makoi manaraga torok thabak ni masi India government yaudi habi yaroi tawriba irang sida makoina khuting jalake ni center na khuting jalake di kasulai bazan ate se kasulai bazan te bungha andan nei bada dum phane ba sai mai ra bane ba pinpoint tak si tawriba thabak se dum tak pa na traiba aduna India government na thola abasu moi koi gi army thajal abasu akoi gi deportation laite kuki gi deportation lai adagi kangpupi dagi na imphal yaubo makoi lakani kana makoi government na protection toraga purakani maduda akoi da tawruni akoi da tear gas kapakani adagi rubber bullet kapakani akoi da bank phayagi tawbagi namada direct shoot torakani makoi khongthang se aduni trong laubagi da tawrido Khongjangloi da khulai pai da ba mayam sing salu ba da moina direct option la idu ka mana natte ka mai haidori bano bank phai ma thot ka poidro mathot ka pa bi ka mai pan doino mathot ka pa de direct ka pa ime adu di kai ru yongo da na khoi leibak se sima pu pa libra ba adu Govindas ko thong jam ayang nga eba yam thina nga ma home pai ne ba home ma na pu ga da ba mangam se kadai bong se masana khangja da mangon da yauri ba home du da yaw ga da ba magi sakti mayam do adu kana na bi khare ge ba khanda banara nataga lokthok pi banara akoi miyam na samamna hanbagi mahutta akoi di sisi tawbire akoi di sumna dagi thammu lepo na koi laibege wani akoi da kaimta hak laite sidi sumai tawbane na sengna haidopana phatra aduna makoi da lembe hengadi aduna koi ge leibak se akoi miyam wakhan ta si ngasi akoi na wakhan ta hogdraba
ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯂꯩꯔꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯝ ꯑꯃꯅ ꯈꯔ ꯍꯥꯠ ꯑꯃꯅ ꯈꯔ ꯍꯥꯠ ꯑꯃꯅ ꯈꯔ ꯍꯥꯠ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯒꯧꯔ ꯃꯤꯊꯥꯏ ꯃꯤꯁꯤꯗ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏꯕ ꯂꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯄꯪꯊꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯅ ꯍꯣꯏ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕ ꯃꯣꯏꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯑꯩꯈꯣꯏꯒ ꯌꯥꯄꯛꯅꯗꯕꯁꯨ ꯁꯤꯛꯅꯔꯒ ꯑꯩꯈꯣꯏ ꯇꯧꯅꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯞꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ